Hello, I giving Boboy na may rakpam. Nahak maphamas di Esorgi wapaw saphanabagidamak lakpiba ngasigidamak thagachari. Ayaki prathna di nahak na thagdiba wapaw ngasigi mapal na Esor buhina nungsiba amasung mahaki mi aduga mahaki singlu buhina nungsiba sini. Diba ayak na nahaki na phamda nolukchoning ba dudi nahak na thagdiba wapaw asina. Nahak na nahaki singlup ta pipam thokpa nahaki commitment amasung nahaki singlup ki luchingba singi makhapon pham thokpa adugi mahuti silhanbigano. Aduba wapaw sigi mapal na nahak singlup buhina nungsiba nahak singlup ki luchingba sing buhina nungsiba aduga khwai maru oina Esor matik mangalgidamak hingba punsida chakhotpa adu ayaki prathna ni. Ibung maki wapaw taminase. Sagi Bible sing adu hak tulina na Mark panuptara pada kulumdo lagi na kuntrama thoi pawut hangdokpi Mark chapter 10 verses 23 to 31 karu modom na Mark panuptara ki pada kulumdo lagi na kuntrama thoi da hangdokpi boy batarang kadi adu dai dum khurama thanbiraga mathi panuptaruk pada taramari taraga mapan da hangdokpi mathi panuptaruk pada taraga mapan dai na kun gamathoi Matthew chapter 6, verses 19 to 21. Matthew chapter 6, verses 19 to 21. Sorry, wahay na matosugum na. Hay doon nalay. Tin ka nga musung kolhing na manghan bangamba amasung huran bana thugaiduna huran bangamba malem asida nahakkidamak lan paisanganu adubutin kang amasung kolhing na manghan bangamdaba amasung huran bana thugaiduna huran bangamdaba sargada nahakki lan paisalu maramdi nakhoigi lan leiphamda nakhoigi thamoi lei Mark panduptara pada kulumdo dagina kuntraga mathoi Jishuna koina yenglaga mahaki sibok sing da haiki ina kunba sing Esorgi Ningthou leibak ka changba kaya da lukhraba mahaki wasing asida sibok sing na ngaklame maduda Jishuna amughan na makhoi da haiki angangsa Esorgi Ningthou leibak ka changba kaya da lukhraba ina kunba mi amana Esorgi Ningthou leibak ka changba dagi ut amana yetum mana da litpana henalai masina makoibu hena inga ngakhaladuna amaga hainaraki adu orabadi kanana kanbiba phangba ngamgadage adubu Jishuna makoida munna yengduna hai miyoi badadi masi oithoktabani adubu Esordi pumnamak oithokpa ngaktani adudagi Peter na mangonda haiki haiba hoki yengbiu aikoina pumnamak thadoklaga nahakki tunginjare maduda Jishuna kumki tasengnamak aina nakhoida hairi aigi maramgidamak amasung apaba wapaw gi maramgidamak mayum makai nattraga machin manaw nattraga machan mache nattraga mama mapa nattraga nupi nattraga angangsing nattraga lausing kanagumana thadoklabadi haujiki matamda mahakduna saruk cham hena phangani mahakna o neiba phangbaga loina mayum makai machin manaw machan mache mama angangsing amasung lausing phangani aduga lakadaba jukta mahakna lomba naidaba hingba phangani adubu ahanba kayana akon boygani aduga akon bana ahanba oygani masi Esorgi wahaini Esorgi matingis prathna tausi Kugi pamasung Esor nahakki na phamda lakchari aikoigi imang da leiraba nahakki wahay ase aikoigi miyoibagi lausing namasung khangba haibana bhap tabada oithoktaba mani
aduga parabasu khanglabasu hairabase tawba ngambagi pangal leikhoida leite marmasina thawang sing nahakki akanba thabak subibadugidamak nizari tannabagidamak nakong unanabagidamak mit losananabagidamak thamoi amasung paptagi puning hongnanabaduga Jesu Khristagi tung thajabian inanabagi apamba amasung pangal pibiba adu ekhoida ibon hana mateng pangbi nahakki wise ne khoi hongdok pi ekhoi wang angbi ekhoi nungganaba thamoi singdagi amasung napal dagi ekhoi kanbi ngasigi numitta ekhoi gi pangal singdagi ekhoi bu lokthok pi ngasigi numitta ekhoi gi lairaba taseng utpi ngasigi numitta nahakki apamba ekhoi bu mayek sing nahakki wahai sigi mapal utpi aduga nahakki thajabiya hai bin ba nahak ningthou leibaki nacha sing on hingjab dai ekhoi mateng pangbi nahakki matik mangal gidamak nahakki mgen hen thagatnaba gidamak Jesu Khristagi mgen nizebani Amen. Sila sing wahang ani dagi hai wahang sing isa isa da hangbagi mapa na hang asigi sorry wahai da changmina ba ha ke pamane yan hambe Esor khang da maru mapang sing dagi ekhoi maru mapang sing dagi adu Esor khang da imung manung gi mi sing dagi ima dagi or ipa dagi or chilinau sing dagi nang musungai na adu ga nahak na Christian or pa matam da yam toina hangba wahang ne nang na Christian or idu kari kana ba phange hai ba wahang dugi pakum karam ba wahang nang na Christian or se kari kana ba phange adugi wahang adu da nahakki pakum adu karina aduga nahakna khumliba pakum adu thajaba galana Esorgi mang da chauthokpa galana piba pakum moibra ani so wang disin arna gospel community church ki chilena sang mi me kana nahakari origi han hangna ko wahang asida nahakna oiriba dugi matang wakhal khanba matam nahak ase Esorgi thojal na Christian adu gospel community church ki member am oiri haina Esor imang na chauthokpa galana pakum bi mi moibra adu harba nahakki pakum moibra oigedra aduga karigumba hai wahang nahak kari origan hangna wahang aduda nahak Christian ne musung singlup amagi member am oiri or gospel community church ki member am oiri haina phauba wakhal khandaba oiba target adudo nahakki identity am oina nahakki wakhal la laktaba oiba target adu natana nang toba thabak or karina maru ne du lakpa oiba target kar adudo karigidamak aduga karigumba chauthokpa galone Esorgi mangda chauthokpa galone na ai ha Christian ne aduga gospel community church ge hak member ne haina haiba ngamloida oiba targadi karigidamak tan aikoi mamangi nongmaising da marki aikoi marda ngasigi numit ihana inono yawbe chilinaw sing amusung marup sing yawbo oiba targadi aikoi gi singlup hojik ki matamda marki afaba wapa wase koi nei neminari nongmaising khudingi marki larik ase koi mathang mathang nei narak podona aikoi ngasigi numit mark panu taragi pada kun ghumdo den kun sama thosing ngasi aikoi tabani ngasi aikoi asne aikoi nei nemina geduise mamangi nomai sing nei aikoi nei nekhiba du ina khunba luchingbo oiba naha adugi matang dane aduga aikoi mamangi nomai sing aikoi yengmina khiba du harba nupa ase dharma gi oiba maike dagi aduga mahangni hingliba samas adugi maike dagi di yamna dharma chenba yamna phaba walia thangakli hana khanjaba adu masagi asonba amasung masagi lairabadu khangjadaba masana masaba aphaba amoina khanjaraga aran khuba amasung Esorgi Ningthou leibak ta changba se mahakna karigumba tauba aphaba thabakna changba phanggadobugumna khanba nahadagi matangdane adubu Jesu Khristana harba nupa adu mahang maki lan-thum khudingmak sing adu thadoklaga lairba sing da pithoklaga sargada lan-thum paisanbagi mapala maki tung inanabagidamak ta harak matamdadi harba ina khunba naha oiriba
luchingba oiriba nupa adu verse 22 da an watching the time the mapukning wana Khristada chathokiba giwari adu amaram dai boy batargadi ayag aphabane ayag isorbu nungsi ayag magi missing budungsi mam Jesus Christ na ihan hana piba yathang ado wa yathang taragi wa yathang manga dagina tara phaw aduduna mi amana magi kayole ka missing kramana loina bano haina habadudune missing kramana nungsi bano haina habadudune adu hai matam nupadna kari haki adu ina anga ngori ngati loina mak tawsare ani subadi Jesus Christ na pi ba wahai adudi ahanba tablet first commandment takina fourth commandment phawa aina tabatai Esor kurum loidabani laimurti la loidabani aduga haiba hiram khudingmak sing adu pirakpa matamdadi adu karam haina Jesus Christ lan-thumda yonthoklaga magi tung ina bahaiba matamda aduda nupa adugi thamoigi oiba laimurti yamna mayek sing nupa adugi thamoina khwaidagi wangna masung lumna khanbadu Esor na te adu magi lan-thumni aduna magi lan-thumdu magi laimurti adu oibana maram oraga Jesus Khristagi demand Jesus Khristagi yathang adu mangonda awaba moy aduna magi Jesus Khristagi chathoki karigumba aihakna lomra de punsi phangna bagi damakta ahaki lan-thum pithok do oiba taragadi ai adu pamde mamde kari hai 22 kilo selapada mamdi mahaki marmathun yaman lerm aduna ngasi dum da ikona nainaminari base harba thodok adugi matungda Jesus Christ maki sebok singda maki tung in kraba sebok khudimak sing oi kraba oi bam sung orakadoriba Jesus Christ sebok kan bi mapum sung prabhu ne thazaraga maki sebok orakadoriba khudingmak na maki tung in gada mo Esorgi Ningthou leibak tak matau karam haina changba aduga Esorgi Ningthou leibak adu matau karam haina hingba haina haiba adugi da makhata na mayek singna tambirakadoba jaga mani now aikona khangmina gadobadi pastor man yam helpful oiba mong the mark se mafam ahum thok na aikona umina gani ase koi overview da yeng khraba mani ahanba section aduna de Jesus Christ na adu ulibe Jesus Christ se kanana adu aikona karam jaga uba phangani Jesus Christ angpa thabak to butching tam thokpa ni sing tandu manga ngai na pije pithak to ba adu pandu nipan dagi hauraga Jerusalem tan chatpa lambi asidadi asigi section asida aikona ugodoise karam haina mahaki sebok ogini haina haibada adugo Jesus Christ na Jerusalem hek yoba matam adudagi hauraga marona verse 11 dagi loiba phawba duna karam section no Jesus Christ na aikogi damakta kari to bikragi haina haibu ugodo bajagan ahan section adudadi who is Jesus Christ aduga maraki section adudana kari utkadoise what does discipleship looks like Jesus Christ ki tung in matau karam haina ingen matau karam haina tabe aduga chapter 11 dagi aruba phawba adudana what did Jesus do to save sinners aduna aikona ugodorise hoje aikona nainaminarise magi sebok karamana oigani haina haibagi section adudane adugi jaga adudane aduna Jesus Christ na tambirakadori bese magi sebok karamana oigani haina haibadu magi tung karamana ingani lan-thumda Taibangpalbagi lan-thum asida thasba moina magi sebok ama oina karamba mitpham thamgani karamba mityeng yengani haina haibadu adugo haibada aikona ngasigi jaga asidagi yamna mayek singna uminaba adu koi phangani adu ngasigi numida aikona pamina kraba jaga asidagi aikona khangmina biaba achobo warol maru oiba hiram adu desin Esorgi Ningthou leibage se Taibangpalbagi lan-thumda ngajaba thadoktuna Esor khaktada thajaba makhoigini the kingdom of God is for those who abandon reliance on earthly wealth and trust in God alone. The kingdom of God is for those who abandon reliance on earthly wealth and trust in God alone. Adune asigi jagasigi ekhona khangmina biabase. Now verse 23 to 27. Pada kun humdo degina kuntre phawda ekhona uba phanggadorise Nahakki Ningthou leibak aduda karam haina changbagi haina haibadu or changba phangbagi how one gets enter or how one enters into God's kingdom matau karam haina Nahakki Ningthou leibak aduda changbagi or atopal londa da haiba oiba taragadi the cost of entering into God's kingdom Esorgi Ningthou leibak ta changbagi mamal aduga verse
20 18 31 fawbasida aykuna urakadurishina the blessing promised in the kingdom of God. Esorgi Ningthou leibakta leibak khudingmakta wasakpa bor. Hai bajaga ani da koi dum yengminagani. Now verse 23 dagi and 27 da koi hana yengminase. Aduga verse 23 da Jesus Khristada nupado inakuma nupado chatkre. Hai inakuma nupado chatkra matungda hai ba wahai ne karmana mana koi ne yenglaga mahaki sabok sing da haiki ina kunba sing ne Esor Ningthou leibak changba kaya da lukraba. Verse 24 haropo da mahaki wasang the Khristagi wasing adu wasing as the sebok sing na pungangai amam hai ba targadi Jesus Khristagi wahai se sebok sing adu pura tingak mangak nan ba wahai man. It's a shocking statement of Jesus. Other verse 23 ki magi wahai ina kunba sing na Esor Ningthou leibak chang ba kaya da lukrab now karigidamak no asise makhoigini yamna angakpa mo oiris karigidamak no asi makhoida pura inono ba mo oiris marandi matau asigumna Jew macha sing na aduga Jew gi Jesus Christ ki matanda leramba Jew ki dharma na thajana ba manate khana ba manate Taibangpalbagi oiba lan-thumda matangda aykona khamina kraba aduga mamangi section aduda aykona uba phangkraba ina khunba nupa adu samasta aduga synagogue ta ina khunba maki maran mathumduna maram oiraga mayam ikai khunba nupa amane Jesus Christ ki matamda leiriba mi even magi sebok sing na phawbada lan-thum se Taibangpalbagi lan-thum se Esor Ningthou leibak chang na bagidamakta apan ba man hena makhoi wakhal karimat leite Maramdi Jehudi ki dharma chatpa Judaism ki dharma chatpa mi sing na Taibangpalbagi lan-thum khudimak sing se Esor gi bor Esor na thaujan biba mi amagi sakhi amagumna makhoi khalle aduga ariba walam na matamda aikoina isam samna thagarisi masing chama gunganipan job ni phuni thoi asina chingba tongan tongan mafam sing kharle haiba sing du paba matamda su ariba walam na bagi matamda Esor na bor pine behind a haiba se kari mapala khangani mi duna leiba lan-thum adugi mapala adu matamdu lerma sasego zasing Jehudi macha sing even sebok sing na phawada ariba walam na paba matamda adugi jaga sing adu paraga Esorgi wahai gi matung Esorgi animbagi matung magi wahai do gyan tadabana maram oiraga harba lan-thum adu gi matang da aran wakhal na karam wakhal lan-thum bu leiba oiba targadi Esorgi bor na maram oiragani Esorgi Ningthou leibak oiba na maram oiragani now ase ekoni am makes na khanga do ba amadi Jehudi macha sangi wakhal na Esor Ningthou leibak phangba haina haibase aran khubam phangba lomna da punsi phangba adu makhoi gi wakhal adu lan-thum phangba ina khunba paisa paiba khudingmak sing ase aran kubam phanglaba lomna deba punsi phanglaba mi amagi sakhi hena makhoina lobamne adu lana thajabamne hauji ki matam dasu Jesus Christ thajab oiba targadi paisa paigani ina khungani anaba amata leiroi imungda asokapan amata leiroi maning natan magok oigini hena lana tambi mi sing yamna leiri Bible ari wala nabagi matam harbu khudimo singdo ubra hoi ui adu harbu karigidamak isono ohelibno hana harbu wakhal amata harba sing adu mayek sing bhap ta na tambidana o adu ibatar Abraham dasu borpi gibne engon dasu borpi bim toy o job dasu paisa mayam pibi ke preson aduna engon dasu job ina khulan gi Esor du maina na pusi ina khulan bi ngame aduna kari lan-thum tan bada kesu kai belete adu gi wakhal adu tongan aran makal gi oiba tambi sing hausi gi matam da leite banate adu thal bezela na sing ari bolem na matam de Esor na magi missing adu bor sing pibi do koi ubu phange adu bisam samna Jeremiah padu mapan gi padu kulhumdoi dun kunmari de yem oiba targadi ina kunba khudingmak sing ase pasa pai ba khudingmak sing ase Esor na thaujan bi reba amagi sakhi amma oina sijina de adu matam pummak adu oide kari ha Jeremiah padu mapan to ina kun mi dun magi lan-thumda losung le mi dun magi losung adu pangal mi dun magi pangal da chauthok ta sanu mahakna chauthok labadi hiram asida chauthok sanu mahakna aibu khangbada ura Esorgi thaujal phangba Ningthou leibak phangba magi sakhi se paisa pai ba ina kunba aduna matam pummak nate oide mapu khangbudu ne aduga haiba se Jesus Christ ki sebok sing na aduga matam tu lerba Jew ki dharma chatpa mi sing na
lana khangba jaga amani asina maram makhoina lan-thum matangda aranba mi yeng adu da bhap tabana maram oraga lan-thum ase Esorgi Ningthou leibak ayet po oidaba amagum makhoi khal aduga jiu gi chanabi gi matung ina or jiu gi dharma gi matung in su makhoi na Esor da gi chanbi phangna ba aduga Ningthou leibak phangna ba gi damakta yumbi hom kuklei there are 3 pillars in Judaism kari kai na adu do mi sing mateng pangba awanang sing mateng pangba sara henba aduga prathana 3 pillars, right? Alms giving, fasting, and prayer. Now, maru oina misni mateng pangadu si paisa leibena maram oiragani. Aduna paisa pai boy batagadi, lan-thum mayam lebo batagadi, maru masing mayam lebo batagadi. Makona kan basa kayo no, adu singadu mapalna, mayam katpagi mapalna, mayam mateng pangbagi mapalna, Esor dagi magi thauza, magi nungsiba, magi chanbiba adu phangani. Ningthou leibak adu phangani adu makhoigi wakhal ni adu aranba wakhal ni makhoina thajaba se Esor dagi chanbiba Esor dagi thaujal Esor dagi nungsiba du makhoigi lan-thum adugi mapalna leiba yagado Esorgi Ningthou leibak changba se makhoigi lan-thum aduna thong sarga lambi sarga changba yagado boy Esorgi Ningthou leibak phangba se makhoigi aphaba thabak adugi mapalna phangado bugum nokhoi wakan khale adu haribadu Bible na tambide maram de aran kubam phangba Esorgi Ningthou leibak phangba lomna da punsi phangba se miyoi bagi thabak ki amma hekta gi mapalna tan gado amanate adubu hariba se thaujal khaktang gi mapalna Jesu Christ khaktang da thajaba gi mapalna Esorgi khudol amma oina phangjagado ba amane The kingdom of God is not a thing to be earned by our human merit, but it is to be received by grace through faith in God and Christ alone. Aduga haribadu sebok sing su lana bhap tai aduga matam du lerma mi sing aduna su bhap tai aduna Jesu Christ na ina khunba aduna maram oraga maki wahai du amu khaneng se verse 20 ga 3 du da ina khunba sing na Esor Ningthou leibak da changba kya ga madek lukraba haina hai badu da makoi matha sa makoi ngai adu basik mo jaga sang parak pa matamda akoi lana chatkiba yab jaga mane odu itar ga paisa pai ba khuding mak sing se pap chen ba sing la paisa pai ba yantra bara paisa tan ba yantra bara na adu happen at verse 25 to 23 is Jesus Christ na hydra se kan hai boy ba targadi nang le jab lan-thum loine mak ka thok boy ba targadi adu aran kham phangani hai ba nate nang ina khun ma mi do laira bhanbo oiba targadi Ningthou leibak changani hai ba su nate ina khun babu paisa bu pai boy ba targadi norok ta chatkani hai na hai ba su nate aduga ina khun mi aduna magi lejeb lan-thum khuding mak sing church ka thok boy ba targadi adubu to boy ba targadi Christmas khuding acho acho ba chakhang khang boy ba targadi church ki sengai thong hai ba loine mak acho acho ba paisa pi ba oiba targadi or pratna to bu matam da paisa khar pi kan kan da pratna ton ba oiba targadi aran kubam phangani or Esorgi Ningthou leibak phangani haina haiba nate maramdi leibage mapalna ina khun leibage mapalna Esorgi Ningthou leibak phangba nattraga ina khunbagi mapalna or ina khunba mi aduna mayam katpagi mapalna Esorgi Ningthou leibak phangada adugi wakhal adu animak to aran bane hojing aki mangde han hai kap adugumna adugi makhal gi oiba wakhal makhan adu aran bane maramdi adugi mapalna aran kubam phangada oiba targadi laibage mapalna aran kubam phangada oiba ina khunba aduna samagi maram matum ka thokpagi mapalna aran kubam phangada oiba targadi aran kubam thabaki mapalna phange haina thajabaga chap mane aduga du aran bane aduga haibadu yamna mayek sengani karigi matam du misne khalam si kaino o ina khunba mi sing de Esorgi Ningthou leibak changba yam laini maramdi makoi apaba thok mayam tawna maram oiraga aduna kari ngakpasigi maram amadi karigumba ina khunba sing Esorgi Ningthou leibak changba da yamna lubu oiba targadi mi sing da kaya katpa ngamdaba sinagok da katpa ngamdaba Esorgi da kaya kathokpa ngamdaba laiba sing da mak da kamain tawni da de moi di kamain Esorgi Ningthou leibak phangadiba adu su makhoi gi wakhal ne adu harba khudmak sing to Jesus Christ na loine mak thude verse 20 ga 4 da man amukhana hai angangsa kari angangsa na hari no again aikoina verse chapter 10 gi verse 13 dagina verse 16 du ukre Esorgi Ningthou leibak se apik pa angang sing na
ngajabagi mapalna phangzaba aduguna phangzagadawa amane adu Jesu Christ magi se boxina angang sa haina korok matam asida su mahangna makoi amungana ningsing halise mahang angang singi matang tambi khrabadu mahang ningsing haningi Esorgi Ningthou leibage se ai kayam phabano prabhu han haibdu natte adu prabhu ai na to banga makari mat leite adu nahak ki pangal nahakki losingda Christian loy bikra bathaba adu hak ngajari nangon da ai aran khobam gidamak amsaya ge punsigi damak ta ngajari adugi ngajaba adugi mapana phangjagadaba khudol amane tangadaba marma manate haina bada angangsa now ekoi gi maitai lon gi bible sing paba matamda wahayam ka yaram gani lan-thumda thajaba makhoigini Esorgi Ningthou leibak changba adu kya da lukraba adu da yar wahai lan-thumda thajaba makhoigini haina haiba wahai do manuscript da yawda wahai amane Esorgi wahai Greek lon da irakpa matamda Esorgi thawagi mapana irakpa matamda ayamba ariba manuscripts in yawdaba amane aduna adu yawdaba na maram organa hangna paba matamda yawng gidaba aduna suma asumana pase angangsa Esorgi Ningthou leibak da changba kya na lukraba verse 23 ga 20 ga 4 gi khenaba de yaram de ina khunbagi matangda aduna sebok sing lana khamdo kari khale ho ina khunmana phangba wa boiba taagadi live sing sumang phangaro aduna khoi ngai adu Krishna hena make sing nate ina khunba khakki wari nate mi loine makine yan make sing le man kari hai angangsa ai Esorgi Ningthou leibak ta changba kayada lukra Jesu Christ na mana magi se boxing da tambi matamda kari hai punsi phangna lambi da khui thong adu khui log lambi adu chappe adu madu phangami yamde adu amang wada da lambi adu di thong adu lawe adu lambi adu kumatik pai adu changmi adu kimati yame aduna kari hai akhuba thong aduda changnaba makanthi hauna hono strive to enter to the narrow gate and the narrow way adu Jesu Christ wai haibdu khenaba Kristu te mafam asida haise Esorgi Ningthou leibak ta changba se has Ningthou leibak changba tamda luri se ina khunba khaktangi wari nate lairaba singi damag desune amam dai boy batagri Esorgi Ningthou leibak ta changba de luri se mipum khuding makki damak tani maram de aran khubam ase ina khunbagi natragana lairaba na maram oiraga phangba ama nate adugo Jesu Christ na makhata na mahangna harak matang adu yamna mayek sengani Esorgi Ningthou leibak ta changba se mahom ase de khoi lubagi matam do khatani urise adugo Jesu Christ na verse 20 ka 5 ka marone verse 20 ka 5 ta tambiak matam adu da adu hena mayek sengani Esorgi Ningthou leibak changba se luba khatang nate oithok mane it is not only difficult to enter into the kingdom of God it is impossible for a human being to enter into the kingdom of God aduna verse 25 yamna mayek sengise karigumba apothabaki mapalna aikoi gi haibin bagi mapalna mioi bagi losinggi mapalna Ningthou leibak phangani sarga phangani lomana deba punsi phangani haina hai boiba targadi Jesu Christ na ma ki sebok sing aduda aduga hojina aikhoida adu aikoi marakta ai apothabak khara tauri ai church khara kari ai tai khara katli adudagi di ai Christian imun ga polok pani ai Christian community dagi ni ai gi ipa pastor ni ai gi ipa missionary ni ai gi nupa missionary ni ai gi nupa pastor ni ai di Christian community dagi lak pani aduna ai Christian oini ai sarga changni ai aran khubam phangni aduna kaya wabagi mathau tari yamna laiba poni adu dana khanba amhekta aikoi mak yabu oiba targadi Jesu Christ ai wasi yamna mayek sina tambiyo amasung wakhal tawbiyo Nahakki Ningthou leibak ta changba se mi loina maki luba khaktang nate oithokta mane to enter into God's kingdom is not only difficult but it is impossible verse 25 aduga hai why is it sibok sing makogi masel gi marta haina bado koi amu yang verse 26 ta ina khunba mi amana Esorgi Ningthou leibak ta changbadagi ut amana yatum manala litpani hena lai verse 25 this is mission that is impossible mioi bagi pangalda mioi bagi losingda mioi bagi apaba thabak singi mapalna Esorgi Ningthou leibak phangnana bagi namga hona badidi mai pak eroidaba thodang amane oi thoroidaba thodang amane adune manasida harise
Adu mamam Jesu Christ ki demand adu kaino ekona chapter 8 te ta tar krab kana gumna egi tung ining boy betagani mahag masana masabu yazada sunu adu ga mahag cross puduna egi tung insunu ina kumun pa hai krido karino nagi arebe khuding maglone mo chatuna yon tho adu ga sen adu lair basing de pito verse 21 adu orba di sargada na ki lan legni adu lak u cross adu lokotan egi itung ilu that's a demand Jesu Christ ki sebok oibagi ningthole ba ka changri demand adu dune adu haiba demand adu da Jesu Christ na hantan do bakari matalaite tongan mafam gi makhal gi meeting oibe yai pastor oigera missionary oigera deacon oigera church member oigera peon oigera or just nupi oigera nupa oigera angang oigera satra oigera school class 10 ka satra oigera class 12 ka satra oigera UPSC gi damak honari meeting oigera SSC gi damak honari meeting oigera mipum khuding maktagi magi tung inbu oiba targadi pigedaba mamal aduda Jesu Christ na mantik na amata leite yamna make things adu dusu aduna ma nasida haiba mamal lase asida verse 25 to ulis Jesu Christ na oithokte baduni ina khon bakatang ina te adu mi loina makna masagi pangal na masagi oiba lausing na masagi oiba haiba sing na ningtholeba phangna ba sarga phangna ba lomna da punji phangna ba khonai ba sing adugi oithokte baduni adu kangbu khara amana Bible tambi bani haina ha mi kangbu khara mana wapaus nok bani haina ha mi kangbu khara mana verse 25 ki Jesu Christ ki yathang se asiki demand se han thale kar mana Greek ki wahida asi uthana season ba wahai se thauri amabu Greek lon da ha bu khara mana ba wahai ni aduna sidha uthai bana te du thauri ama haina ha mi sing lai adu wakan khala akoi yetum loina ma khangab mi sing aktani right yetum khangaba ngakne yetum gi manning adugi aho aduda thauri thingjen ngambra ngamde right aduna adugi argument to karom dagi pukhalakpa argument khangde wakhal yaw to apangmagi argument ne adu ani subamana kamanan haibo oibu taragedi o Jerusalem da yetum gi mamai koba kriyani sumaina habdeng se yetum gi mana koba thong amakak lei gate amakak lei adugi gate adu changna bagi da makta utto non tharaga magi mangon yaw report kin loina mak thang tharaga non tharaga changba mathau tai aduna kaina mon o nolupagi ma pana sorgin thole bak changga da bani as a matter of fact Jerusalem gi maike yam hekta da Jesu Christ na si tambi matamda yetum gi mamai koba thong amat lei there is no such gate as the needle's eye in Jerusalem's gate. There's no gate there. Jesu Christ na season ebe pandam je. Kaino hai bobe dar gadi. Aseng bu ut aseng bi etu mana ani lo lagani. Aduna honai bi misnu kaino hai na hai bobe dar gadi o Jesu Christ ki yathang se amara onang di satra onang di SSC gi nattraga na o UPSC exam khar thari aduna nang di Jesu Christ ki tungin ma matam da khara yang ilu ka sukai de man pigrabe yathang sing church ka dhu je ka sukai de wapau sandok su ye thajab sing gi mak pun su ye no ye exam gi mak hona matam ne right paisa tam imung onno imung nang khatne paisa ta le se aduna adum isor na khang pone nang gi thamo isor na khang ba pone kaino aduna church Sunday kari yarda atai madam thajaba singa wari sanam ke suma thau tamba leite adu matam dum burak to bangaktani o nang thabak phangrab gi makana honai kaisu kaide Sunday church kari nang tat ka libna tro paisa khar ka libna tro ya adu de kaisu kaide thajaba jela na sing adu de Jesu Christ ki chin gi tholok pa yathanga matnate adu gi wahai khuding mak sing do miyoi bagi pap amasung Esorgi tung Jesu Christ ki tung thajaba yana inba adu amasung Jesu Christ ki yathang adubu yang halaga mi sing wakhal nungai hanna honriba norok tagi thadorakpa saitan gi mi sing na lana tambi ba wai sing aktane ai wai khar kalam pe adu hoi confirm thoi maram de hai wai se na khoibu nungsibadagi na khoibu nungsibagi thamoi dagi tholok karigu mana Christian namane haina haraga Jesu Christ gi yathang inbagi punsi adu hingana ba machet ama to honadana Jesu Christ gi sebo am hana kaujaba oiba tage nakchin thibane adu pastor mo ina ai ha nahakki punsi da pamde taibang panbas de Christian man hingla karigu mana Christian oida oiba tage siba mata nak lomana da nok ta chatkani ima ipa Christian oiba nate community Christian oiba nate Jesu Christ bu nahak na sa mo na kan bi ma pumsung prabhu ne thajaraga magi tungin ba matau ta adu katan Christian makata na yangs
Yesu Christ mafam asida piriba yathang se asigi yathang asigi matik se thajaba amoi magi sebok amoi ne hanthan ba chumde marandi akhoi mobile phone ki term and condition yam to na change so Yesu Christ ki term and condition change sung to de the term and condition for every devices we use it changes but the terms and condition for disciples who are following Christ never change 2025 3025 it always remains the same. Adon Jesus Christ seasonary asing ba ut adug asing yetu manane man Jesus Christ ki matam da Palestine gi lam adu da khwai leiba sa sing mak ta khwai gi chaw se ut hai ba sa sine adug mi sing no bhap ta ba khwai gi khuba makhun se yetum gi mana da gi na khuba kari am ta leite ani mak ne se the seasonary kaino Jesus Christ ma phama se ut li se adu oi ba tar ga de mi yema Kanagumba Mekana. Magi Apabataba. Magi Haibin, Magi Dharma Chain, but the Yan Bagimapal. Lan-thumda maning chain Bagimapal. Lan-thumda, Adumagi Muti on a lot like a Leiraga, Esorgi Ningthou leibak Pangani Hain Haibedo, Adu I talked about the Udlise. What is the impossibility then here? Punsibu nung siraga, punsibu chain a paiselaga, Lomna de Punsi Pangani and a Kalimi Kudimax I talked about the Udlise. Karida why it is impossible. Karida makhoigini pangal damasung punsi nungsiba missing the mak loma the punsi pangba or talked about maramdi. I don't know. I see context as you matun Jesus Christ and Peter Yatang say amasung the man that tambire say Taibangpalbagi lan-thumda Maryland. I don't know adu the yang say. Maramdi Taibangpalbagi lan-thumda sin nangamusung ang the piba say I couldn't saphagani hand the kanba adubu Apaba amasung tangdang mo sapaba amadinate. Earthly wealth always give false security. Paisabu pangadi loine mag yar hana kan basing. Ako imark lay boy batar targade. Na na ki ako bedum usudum urangani. Adu othokta ba man. Paisabu lay boy batargadi nungairani imung peluni nupi haraurani angang haraurani aduga awanang amata leiroi thal bijala naw sing paisa mayam leibagi mapalna asibadagi kanbiba ngambra Jesus Khristagi wahang adu karino mahagna chapter 9 da tambirak matamda aduga maruna chapter 8 da mahagna tambirak matamda Makhoigini punsigi thawai mamal ga Taibangpalbagi karino Nahakki khwalagi nungsiba imungi mi masiba matamda Nahakki lan-thumda Nahakki ikai khuna Nahakki izzat aduna ma hingathan bangambra paisa na harau bokra mana leibang amino Ambani na Bill Gates na Elon Musk na moi paisa pa amazing makhoigini punsi na moi punsi do harau ko na picthale haina na khoi kram haina khangle no hal bele na sing paisa gi maning tanarga chenba ikai khunubagi maning tanarga chenba security saphaba punsi saphaba na khalkan alum adugi maning da career gi maning da adugi exams gi maning da adugi ikai khunubagi maning da napal gi maning alum chelaga leba missing aduna alum napag leiri se kuidaba loiba naiba aduga aranba makhal gi oiba saphaba jaga khudimok sing adudani aduga ina kuning bagi paisa pining bagi punsi settle towning bagi aduga samasa hingeba mi sing asiga manaba lenga am hing bagi mayam thonoba car towning bagi mayam leinaba yum leining bagi mayam chanaba sinjak chaning bagi asigi competition ase asigi mitanghan asisina mitanghan bagi tangan bano haina hai boiba taragadi Esorgi matik adubu karisna taba amoini yenglaga mingchatta pangalda status ta karigi lakpa paisa dagi lakpa hiram khudingmak sing aduda ningthou leibak lomana deba punsi aran khubam Christian ubak karisu natte hane khandu okan tohon mangangakne First Timothy 6 ki verse 10 haibadum the love of the money is the root of all evil paisa pap na te paisa bu nungsiba
ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯗꯤꯜ ꯇꯧꯔꯤꯁꯦ ꯂꯟ ꯊꯨꯝ ꯄꯥꯞꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯟ ꯊꯨꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯂꯥꯠꯄ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯂꯩꯇꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯄꯨꯟꯁꯤ ꯍꯤꯡꯕ ꯉꯝꯃꯔꯣꯏ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯐꯪꯗꯕ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯄꯥꯞꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯕꯛꯇꯣ ꯇꯧꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯥꯔꯊ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ पैसा पाइदब ओइबा तारगदि इकाय खुमबसिम फंगदब ओइबा तारगदि इज्जतसिम फंगदब ओइबा तारगदि मयामसिग मानदब ओइबा तारगदि आई पुंसी करिनो आई पुंसी अमत महाव लेते हेन खनबा अदुगुम्बा वाखलोन अदुना सिदा हाइस अदुगुम्बा वाखलोन अदुना ईश्वर निंगथौ लेबाक चंगबलुगनि अदुग लुगदरिसे ईश्वरना माकी अरान खुमनि थोंदो हांबिदबगि नते ईश्वर या अरान खुबम मथौ दारोय नितांगने इनाकुम नुपास निमितांग की बदु माइना कनबीबा मपुगी मनाक्ते लेबगा नोरोक उमदा चटखिबा नुपाने करिनो मांग ममितांग खिदो लंथुम ताइबंगपालबगी लंथुम मिंगचत अमसुंग पांगल दुबु नुंसिबदन मरम लंथुम नुंसिबसिना याना धर्म चेंब मानब मी अदुसु मागी थमोइदा लैरिबा लाइमुटी लाटपगी पुंसी अदु मांगोंदा करिगुम खरदं लौथोगदु मियो अदु मेक्सिंग दum udum phangani अदु जिसु क्रिस्ट मायेक्स मफम से तंबीर सेसिनी करिगुम मिओय अम हेक्तना नुपा रे नुपी ओइनिंग बा हेक्तना करिगुम मिओय अम हेक्तना ताइबंगपालबगी लंथुम गिदमक्ता मागी पुंसी हिंगबोय बतारगदि हाइबा मी अदुना लोमना नाइदब पुंसी फंगबा ओइथोक्तबनी अदु अखोगी मरक्ता कनागुम अम हेक्ता अखोगी मरक्ता कनागुम अम हेक्तना नाहक्की पुंसी दु ताइबंगपालबगी लंथुम मिंगचत थबक अमसुंग पांगल अमसुंग समाज की स्टेटस की दमक्ता हिंगबा मी म नाहक ओइबा तारगदि नाहक चलेब नाहक्की पुंसी की लंबी नोरोक की लंबी दने If a person is living for earthly wealth, it is impossible for him to get into the kingdom of God. And if there is anyone among us who is a person living for money and wealth and power, know this, you are on your way to hell. Verse 22 to the higher inakun nupadun chatkiba mongdio. Jesu Khristagi mang mai lerga chen Christ. Aduga Jesu Khristagi mai lerga chatkiba khuding mak singado. ताइबंगपालबगी लंथुम की दमक ताइबंगपालबगी इकाय खुनबगी दमक ताइबंगपालबगी मिंगचत की दमक जिसु क्रिस्टगी माय ओलगल चटखिबदो चटखिब मिपुम खुदिंगमक सिंगदो मांगना चटलिबदो लोम मनादब सरगद नते लोम मनादब नोरोक्तने लोम मनादब पुंसीद नते लोम मनादब सीबदने If anyone walks away from Christ for earthly wealth, security, money, comfort, power, you and I can be very sure that that person is on his way to eternal hell, for he is walking away from the one who is eternal life. Jesus Christ hingna bagi lambini. Jesus Christ lomana deba punsini. Mangon mai lega chatpa khudimak singdo si barom chatbik ni singakne. On verse 26 part matam dadi Jesus Christ na Luba katanate oithokta bane and harp the loin amount. They are more perplexed. Karidamak. Only Jesus Christ and I were wise and makhoiginamak pura anova maduga oithokta bama makhoigi wakhal na pamda makhoigi thamoi na pamda kaino haitu. I couldn't come with lan-thumda leiboy but target Esorgi Ningthou about phangana kamane. Adu Jisu hai is in a karino the wakhal. Adu mana kan makhoigi marti yaubra. Are you perplexed? Wakhal wabra. I know honorable exam give them to honorable lalab. Oh, lande exam give them to honorable because exam do na maram or Esorgi Jesu Khristagi laptop over target. Adu papne. Nang to the papne. Exam the maram or Jesu Khristagi missing a single tanana tida matam singing tida and Nahakki damakta adum hingba over target. Nang hingba punsito papki punsine. You can be very, very sure of that. Very sure of that. I don't say boxing on Makone Kanma wakhal duga. Puratong alma man. Aduna kada verse 26. Adu arbadi kanana kan bi phang ngam gada ge. Hang da buhang ni se. Hang da buhang. Verse 27. Jesu Christ ki paukum deu. Jesu Christ paukum kai kaisu amuna hen nau tha han de magi paukum. Oh, ai na di adu hai bani what adu no ne khal
Taude. Look at what Jesus says in verse 27. Miyoi badadi masi oithoktaban. You see? Kaino Jesus Christ na oh noi na ngang na dito loy na magchume. Noi na ngang na chume. Esorgi Ningthou leibak ase miyoi ba amay na masagi panggal na chang ba se oithoktaban. Oithoktaban khakting na luba khakting na te oithoktaban. Achumba man. Kaya kan mo oiba tar karmain sa mga kan mo oiba tar gadi ado achumba man. Hoy ay ko aran ko Esorgi Ningthou ba ko na tan ba nga moy. Ay ko aning bagi matungina Jesus Khristagi tung inba yaroy. Ado ay ko aran ko sa ay ko apabatabag karana pangmusu nga moy. Ado Esorgi Ningthou leibag ase ay ko apabatabag karana paisilaga thamusu yaroy. Maram di ay ko na tawgudab apabatabag khuding maksing. Ay ko lan-thumda yam daram ba kay oining boys na khuding maksing kathok ba thabak khuding maksing. Ay ko mi ba apabad dharma chamba thabak khuding maksing ado aseng ba Esor ni mamang de hadi para ko bangak tani. Jasaya pandupong pumarde ko na upata ko na. Aduga miyoi Jesus Christ na mafam sa miyoi ba dito oithokta bane miyoi bana hai ba ase to matam do oithokta ba thoidok hendok pa maram de ai khoi khuding magpapi ni ai khoi loine magpap chele ai khoi nungam sung panda pap chen ba missing ne ai khoi pap ta mirola pa missing ne pap ta naw purak pa missing ne pap ta polak pa sing ne aduga ai khoi na to bo sing do pap ngak ta ne aduga aseng ma dharma sa mamsung Esorgi mamangda ay ko na tawbo khudi maksing do pa na kari mat leite kari sang na gi hain hai bo ba tar ga di khut thauthi dai ba chap mane thauthi dai ba matam da yamna phaja ba patra sing adu ba tar su thauthi dai na tena aphaba patra do pasilu bo ba tar ga di ai khut thauthi dai ba maram ro kana thauthi do patra du adum paksal ho chap mane papi yo ba maram ro ay ko na tawbo thaba khuding maksing adu pap adum yaw ga ne khwadi ge phaba thaba kitu adu ai khoi ge phaba thaba na Esor bo pelhan bo thokte papi amana Esor bu pelhan bo oithokte maram di Esor aduke matik senge maram di mahaki yathangdi mahakum na sengba missing adu mahaki sebok ni hana maun haibne adun romi bandu ahum pada tara dagi patrak matamda aphaba tawba kana amat leite amat leite Esor thiba kana amat leite amat leite dharma chema kana amat leite amat leite romi bandu ahum pada kulhum doi maram mi khuding mak pap chele pum mak pap chele adu Esor mati malagi sotai mi pun mo nang amusung ay yaw ay khoi pap chele maram sina ay khoi na aran ko bam phangba ay khoi gi thabak na Esor Ningthou leibak phangba oi thokte aduna hoi miyoi bedadi masi oi thokta bane lan-thumda yanaraga leib mi sing du khatang oi thokta banate adu aphaba thabaki mapana aran ko bam phangna ba honai be sing adu gi damak su oi thokta bane adu Jesus Christ na asigi bad news na asigi nungai te ba pausana loisande yong adubu Esor dadi pumna mak oi thokpane me be oi thokge chumi adu me be oi thoktre haiduna lambi le tri haina habedi nate lambi le adu haiba lambi du Esor khaktang gi mapalna John bandum ahum da kare Jesus Christ na Nicodemus na kana ko man nauna poktra bade mahang Esorgi Ningthou leibak na chang phangloi nauna kar maina pokani mi be thabaki mapal nate Esorgi mapalna John bandum ama pad taragum doi pokpi bido kar maina pokani kana pokani mi oi bagi thabak na nate mi oi bagi ning nate I de gi sunate haibedi Christian mung de pokpugi maram na sunate pastor man or preacher man nang di Christian or haina haibegi maram na sunate khut thangala ganda ai Jesus Christ gi tungini ngiduna ai pratna tawjage haina pratna tawbagi mapalna sunate John chapter 1 verse 13 Esorgi mapalna adon Jesus Christ na hai se kaino Esorgi Ningthou leibak ta changhan gadobagi thabak tawgudi se Esor ne mahakna haudagi loi hawa loine mak tawbibane entering into God's kingdom is God's business he does it all
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯑꯍꯨꯝꯅ ꯑꯃ ꯑꯣꯏꯕ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤ ꯃꯄꯥ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟ ꯍꯧꯗ꯭ꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤ ꯑꯣꯏꯒꯗꯧꯕꯁꯤꯡ ꯑꯗꯨꯕꯨ ꯊꯧꯔꯥꯡ ꯂꯥꯡꯕꯤ ꯈꯟꯗꯣꯛꯄꯤ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯅ ꯃꯄꯥꯅ ꯈꯟꯗꯣꯛꯄꯤꯔꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯟꯗꯣꯛꯄꯤ ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯅ ꯂꯣꯏꯕꯤꯔꯕ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯊꯕꯛ ꯑꯗꯨꯕు ꯄꯤꯕꯤꯕꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯕꯤ ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝꯗ ꯑꯩꯈꯣꯏꯒꯤ ꯂꯣꯝ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯐꯪꯕ ꯃꯇꯝ ꯊꯥꯖꯕꯁꯤꯡ ꯂꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯤꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯑꯍꯨꯝꯅ ꯑꯃ ꯇꯣꯏꯕ ꯏꯁꯣꯔꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤꯗ ꯇꯧꯕꯤꯕ ꯊꯧꯖꯥꯜꯅ ꯊꯟꯕ ꯑꯃꯁꯨꯡ ꯃꯤꯅꯨꯡꯁꯤꯅ ꯊꯟꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯥꯟꯅꯤ we contribute nothing in our salvation. It is the outworking of our triune God who is gracious and merciful. ꯃꯔꯝꯗꯤ ꯑꯔꯥꯟ ꯈꯨꯕꯝꯁꯦ ꯏꯁꯣꯔꯗꯒꯤꯅꯤ ꯏꯁꯣꯔꯁꯦ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯃꯄꯨꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛꯅꯤ ꯃꯄꯥ ꯏꯁꯣꯔꯅ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯇꯥꯏꯕꯪꯄꯥꯟꯕꯗ ꯆꯍꯤ 2,000ꯒ ꯈꯔ ꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯊꯥꯕꯤꯔꯛꯄꯒꯤ ꯃꯄꯥꯟꯅ ꯇꯧꯕꯤꯈꯤꯕ ꯊꯕꯛ ꯑꯗꯨ ꯍꯣꯏ ꯑꯔꯥꯟ ꯈꯨꯕꯝ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛꯀꯤ ꯃꯄꯥꯟꯅ ꯐꯪꯕ ꯑꯃ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯊꯕꯛꯀꯤ ꯃꯄꯥꯟꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯃꯍꯥꯛꯀꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯕు ꯆꯍꯤ 2,000 ꯈꯔ ꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯇꯥꯏꯕꯪꯄꯥꯟꯕꯗ ꯊꯥꯕꯤꯔꯛꯈꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯅ ꯁꯔꯒꯤ ꯁꯤꯡꯍꯥꯁꯟ ꯊꯥꯗꯣꯛꯇꯨꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯛꯑꯣꯡ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯉꯝꯗꯕ ꯏꯁꯣꯔꯒꯤ ꯙꯔꯃ ꯆꯦꯟꯕꯒꯤ ꯑꯣꯏꯕ ꯋꯥꯂꯦꯞꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒꯤ ꯃꯍꯨꯠꯇ ꯍꯥꯏꯕ ꯏꯟꯕꯤꯔꯒ ꯙꯔꯃ ꯆꯦꯟꯕꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕꯤꯔꯒ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯣꯔꯒꯤ ꯐꯪꯒꯗꯧꯕ ꯗꯟꯗꯤ ꯃꯐꯪꯕꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯁꯤꯕꯤꯔꯒ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯍꯤꯡꯒꯠꯈꯤ ꯑꯗꯨꯒ ꯖꯣꯟ 3:13 ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯍꯥꯏꯕꯗꯨꯃꯛ ꯏꯁꯣꯔꯅ ꯇꯧꯕꯤꯕ ꯊꯕꯛꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯆꯪꯅꯅꯕꯒꯤꯗꯃꯛ ꯑꯗꯨ ꯀꯩꯅꯣ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯕꯨ ꯊꯥꯕꯤ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯊꯥꯖꯕ ꯏꯆꯤꯜ ꯑꯁꯤꯃꯛ ꯏꯁꯣꯔꯅ ꯇꯧꯕꯤꯕ ꯊꯕꯛ ꯑꯗꯨ ꯏꯁꯣꯔꯅ ꯑꯔꯥꯟ ꯈꯨꯕꯝ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕ ꯑꯣꯏꯊꯣꯛꯍꯟꯕꯤ ꯀꯔꯤꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯇꯧꯕꯤꯔꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯗꯨꯒ ꯀꯅꯥꯅ ꯆꯪꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯑꯐꯕ ꯊꯕꯛ ꯃꯍꯥꯛ ꯃꯁꯥꯉꯣꯟꯗ ꯉꯥꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯂꯒ ꯏꯁꯣꯔꯅ ꯇꯧꯕꯤꯔꯕ ꯑꯆꯧꯕ ꯀꯟꯕꯤꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯉꯥꯖꯗꯨꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯆꯪꯖꯔꯛꯈ꯭ꯔꯕ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯆꯪꯖꯔꯛꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯕ ꯐꯪꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯅꯗꯤ ꯑꯣꯏꯊꯣꯛꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯄꯥꯟꯗꯗꯤ ꯑꯣꯏꯊꯣꯛꯑꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯇꯧꯕꯤꯔꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯪꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯐꯪꯖꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯀꯗꯧꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯀꯠꯀꯗꯧꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯒꯗꯧꯕꯁꯦ ꯑꯩꯈꯣꯏꯅ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯇꯥꯏꯕꯪꯄꯥꯜ ꯂꯟ-ꯊꯨꯝ ꯃꯤꯡꯆꯠ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯗ ꯉꯥꯖꯕ ꯂꯦꯞꯇꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯏꯁꯣꯔꯅ ꯇꯧꯕꯤꯈ꯭ꯔꯕ ꯊꯕꯛ ꯑꯁꯤꯗ ꯏꯁꯥ ꯑꯄꯨꯝꯕ ꯂꯪꯁꯤꯟꯖꯔꯒ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯈ꯭ꯔꯤꯁꯇ ꯅꯍꯥꯛ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯅꯍꯥꯛ ꯈꯛꯇꯪ ꯏꯁꯣꯔ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯑꯩꯍꯥꯛ ꯊꯥꯖꯔꯤ ꯑꯗꯨ ꯈꯛꯇꯪꯒꯤ ꯃꯄꯥꯟꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯅ ꯃꯃꯥ ꯃꯄꯥꯗ ꯉꯥꯖꯕ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯏꯁꯣꯔꯗ ꯉꯥꯖꯕ ꯈꯛꯇꯪꯒꯤ ꯃꯄꯥꯟꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛꯁꯤ ꯆꯪꯕ ꯉꯝꯒꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤ ꯆꯪꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯏꯗꯅ ꯇꯧꯒ ꯊꯕꯛ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯔꯣꯏꯕ ꯑꯃꯁꯨꯡ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯄꯥꯞꯁꯦ ꯃꯗꯨ ꯈꯪꯖꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯁꯥ ꯑꯄꯨꯝꯕꯗꯨ ꯏꯁꯣꯔꯒꯤ ꯃꯤꯅꯨꯡꯁꯤꯗ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯈ꯭ꯔꯤꯁꯇꯅ ꯂꯣꯏꯈ꯭ꯔꯕ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯊꯕꯛ ꯑꯗꯨꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯌꯦꯡꯖꯕ ꯑꯗꯨ ꯈꯛꯇꯪꯒꯤ ꯃꯄꯥꯟꯅꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯁꯤ ꯏꯁꯣꯔꯗꯗꯤ ꯑꯣꯏꯊꯣꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ
Ngasigi numitta Jisu Khristabu kanbiba mapu amasung Prabhu na thajriba marupsing yaw oiba targadi. Nahak na Esor Ningthou leibak changnanabagidamak tawgudaba thabak ado simakni. Nahak na tawgudaba manate adubu Esor na loibikhraba thabak aduda thajaba. Jisu Khrista na papsingba sigidamak lakpiduna sibiraga loibikhraba thabak aduda thajaba. Hairiba adu khaktangni. Hairiba adu khaktangi mapala kanbiba phangani. Ngasigi numitta nahakna Jisu Khrista na kanbiba mapu amasung Prabhu na thajabi. Nahakki tawba ngamada thajabiganu mingchat urongda yalaga leibiganu. Taibangpalbagi mingchat urong amasung Taibangpalbagi lan-thum khudimok singduna nahakpu norokta natana pugudaba mafam atay kari amata leite. Aduna mangonda changbi. Mangonda changbi. Nahak na Khristabu thiriba mi ama oiba targadi aduga nahak kanbiba phangdriba mi ama oiba targadi nahak Khristada changbi. Khristada yengbi. Khristada ngajabi. Khrista ngonda nahakki paptagi pungning hokduna thajabi. Adugi mapana nahakpu kanbigani. Adugi mapana nahak Esorgi Ningthou leibak Esor Ningthou leibak se changba phangani. Makhatana yengse verse 28 and 31. Harbisida ekana uba phangadorise. Esorgi Ningthou leibak ta changkhraba khuding makki. Damakte Jisu Khrista na wasak piba boraduni. Thajabisila now sing Khristabu kanbiba mapu amasung Prabhu na thajraba khudimak Ningthou leibak ta changlaba mi singnei ko leiraba sing. Aikoina Khristaga Ningthou leibak ta changlakibado Esor Ningthou leibak ta changlakibado aikoigi oiba kari amatana natte. Aduna magi Ningthou leibak ta magi tunginba matamdasu aikoigi oiba kari amatana inba ngamloi. Aikoi afaba thabak tawgani singlup nungsigani kathokani adubu khudimak sing adugi mapana aikoi Ningthou leibak asida leibam ama natte. Haribu sing adudi Esor na aikoidamak tawbiraba afaba thabak adugi mapana aduda harauzbage amasung thagatsabagi tawba afaba thabak sing ngakne. Thajaba sing Christian sing na afaba wapa sangduna afaba thabak tawgodra hoi Christian oinaba nate Christian oirabagi maramna singlup nungsibagla singlup kidamak kathokadra haleng mulaitana hoi aran khubam phangnaba nate Esor Ningthou leibak changba phangnaba nate aran khubam phanglabagi maramna Esor Ningthou leibak da changlaba maramna asiam make sense. Asi sengla matungda verse 28 and 31 pawdu di yengse. Now adu har matam aduda apiani Jisu Khrista na tambir matung verse 20 ga 7 power the man high crime Esor di othopong ngakni. Now Peter di yengse kamai dama verse 20 bhap ta dabam di Jisu Khrista na sai bhammam sung Jisu Khrista na ngangbam je Peter adu moragale adugi maram lei manama napal dum tawe sebok sing adugi ma le wangang oi amadum oi adu man verse 20 ga 8 adu har puding Peter na mangonda haiba hoki na kharaja par adu targadi kara ina ko munu pa je hui yeng ai khoi de in thado me ko hi thado me ko ha ai koi phari right adugi wa kam khara adu kare yeng bi ai khoi na pum na mak thado gan ha ki tung injure Jisu Khrista ne ma na hai se adu ai khoi na mathi pandup trampani kuntre to yeng boy bitar asin loide man ha bi asum ha ne Matthew 19:27 to kari hai ai khoi na kari phangada ge. Look at us. We've left everything. What will we get? Aduni Peter na hari sa. Thada bisilo na sing nang musang Peter gum na he whatever. Ai ko sa kari to gay na hai boy betar gidi. Ai ko na Christian or pa matamda mangkhiba khara ikai ba nangkhiba khara imungi minute sai rakhiba khara thinga kiba khara or Taibangpalbagi oiba lan-thum mangkhiba khara khudimok singdo mangkhibi khara khatang adu aikoina ayam matamda kadu habta sujamni thanjale chauthokale aikogi mangkhiba khajiktang khara do aduga ikai ba nangkhiba khajiktang khara do sujamni thanjale chauthokala adu do printer de print out thoe aduga frame phajna chalaga thamme karigidamakta yam toina adu akoi sana yengjana ba aduga mi sing unana ba aikoigi hall of fame da Jisu Khrista gidam ai kayam tawgrage yengo kayam awaba khangre yengo haidu oina gidamakta khangi bidi macha macha ni adu macha macha chauthokale print tawre aduga frame chala yam namna dam adu aikoi he tawba thabak ni adu atai maram amatanate napal na maram oiragane aikoi le bekoi napal sina maram oiragane
aduga achi khakna te ko Jesu Christ ki sebok amo oiraga singlu ki member amo oiraga Jesu Christ ki tung inba matamda aikhoi gi wakhal asina ayamba matamda focus to wase ayamba matamda wakhal khan base kaino haina hai boi batagadi Jesu Christ ki tung inba matamda leiriba demand do karino right demand adu gi matang na khaktane adubu wasak pa amasung phanglaba borsing adu yam to ne khoi wakhal khande magi tung inba tari kari kino manga duise kayam mang the watli kayam dikai ba nang do watli kayam thina torok do watli lanthum kayam mang do watli paisa kayam tan ba handhaga do watli adu na khoi ayam wakhal sing adum leirise adubu asom da Jesu Christ na magin thole ba ka changlaba sing adu gi damak da pina biba mang ba nai da huram bes na thugai ga hu bangam da ba lan adu ga tin kang sing manghan bangam da ba manghan ba nai da ba mang roi da ba bor amasung marang kai ba thaujal amasung mana do khoi kya wakhal taude kari gi damak no si kari gi damak no khoina Jesu Christ gi damak ta khang ki ba awaba khara mang ki ba machit khara adu wakhal adum khalag adu duna maram ora kan ai khoina hingli ba punsi thajaba gi punsi se komthok ni hingna ba gi khoi excuse amang mon he lawse kari gi damak no khoi kari gi damak na adu sorry why gi dum yana kumatam de ai hana thajaba de se Jesu Christ gi tung in matam da aikoina maki tung inba maong asida pigida mo malakatang mang ba masung mang do katang adum yengbo betagiri adu Jesu Christ gi tung inba maong gi aran ba maong amane adu achuma maong amanate adu ga hai ba asimak sebok sing bapta Peter bapta de adu ga inakun manupa su bapta de magi lan-thumda yon thowain hai matamda kaino mai wakhal se kayam mang ga duino adu khaktane kayam phang ga duino wasak pi ba adu kaino wakhal amata thamde mammi tange karina lan-thum amasung ikai khum da amasung pangal duna lai muti oibna mar mora kanda phang ga bu hiram khuding mak sing mang ba nai da ba lom ba nai da ba khuding mak sing mi tang laga mang ba nai ba amasung loi ba nai ba khara adu de adum urag lei sangtrik sangna aduga haribase nang amasung ai khoi gi marak tasu asigi gyan ta da amasung chamam namas adug matik yam aduna maram maraga thajabe yaba Christian thajabe yaba Khristagi tung in ba me ama oiba matamda yam tattana ai khoi pungning hantai yam tattana ai khoi hingna ma thajabe gi punsi do hingna ba khoi he khoi adug nung siba thajabe sira naw sing Jesu Khristagi tung in ba matamda aikoina mangondagi phanggadoriba mana aikoigi damakta Jesu Christ na amasung Esor na wasak piraba mana aduga aikoina Taibangpalbada manggadoriba siga sangdam narakpa matamda aikoina manggadoriba sidai karisu nate ase karisu nate Beloved, in our discipleship, what we lost earthly is nothing in comparison with what we gain. Yung verse 29 30 ka duda. Mado Jesus na kumki. Dasing na mag ay na nakoy da hayri. Ay gi maram gid mag amusung apaba wapaw gi maram gid mag mayumakay natraga masin manaw natraga masin masin natraga mapa mama natraga nupi natraga angang sing natraga low sing kana gumba na thalok labadi. Verse 30 hauziki matam da mahak aduna saruk cham hena phangani kari kari mahak na kari phangani ot nai ba phangani adu kari mayumakai machin manaw machin machay mama angang sing amusung low sing phangani aduga lakada ba jukta mahak nga lo manay da hingba phangani asi thasabran ha verse 29 amusung 30 says Jesus Christ na harbis nang amusung ai thasabra nahak thasabra kari na thasada ba oiba taragadi nangona sakhi oina utpa pamra aduga harba ai why is again nangona hojik utpa ngamgane aduga nahaki punsi matang ai khoi punsi matang wakhal kan adu dagisu ai khoina Khristagi tung inbagidamak ta mang badagi di tong aduki matik hen hel hojik
ngasimak nang amasung ai ni hingliba punsi sida Yesu Khristagi tungin ba matamda mangbadagi tongbon hen hele habigi saki chapchana Nahakki mitmang hak thamba ngamgani aduka du yings I'm going to prove you that you and I have gained much more than what we have lost. Verse 29 na mang maram sing demo kari mangi Taibangpalbagi hiram sing ngakta ne mayu makai machin manau masat mache mapa mama nupi angang sing low sing mi amagi punsibu identify tawriba asi leiradi ai punsi ne tarani asi leiradi ai nungairani haina haiba pot loina mangnisida Jesus Christ na haise right Howsiki matam da kayo lekay da amusung ako'y wakhal le yum leitaba mama pa leitaba machin manau leitaba machan masi leitaba angang leitaba low sing leitaba mi na thanaba samas ako'y na leise adu Jesus Christ na kaya mang ni maki mengi da magmaki tungin boy batara gadi adu kadang adu asim ai am mayek sing akhoi gi marak sida thas bin hana lekra akhoi gi marak sida Jesus Christ gi tungin bagi da mak verse 29 and harus man mang akhoi gi marak ka nam te yaudre Jesus Christ gi tungin man maram morakan da isagi unsagi mai chak manam namba ka nam te yaudre akhoi gi marak ta Other verse 30 the pang basing comparison tawrage karam kana phangni hai hojiki matamda matamani ne hojiki matamda aduga lakada matamda hojiki matamda kari phangdino right now magi tung in ne karino phangdi se kayam phangani mangi bidege saruk cham hena karino phangdi se ot nei ba soyan phangani adu kari mayu makai machin manau machin mase mama angang sing amusung low sing Sin hojiki matamda aduga lomna da matamda na kari lakda juktuna kari Jesus Christ na makin tholibak purak matamda na kari phangudi ba lomba nai da behing eternal life kari mangi dadi kari mangi What do we lost when we follow Christ then? Karamai no loine mak mang kan loine mak hojik phangani hana hai se Jesus is talking about his new people, the church. Jesus Khristagi tungin bagi maram na Nahakki imung manunggi nachina na sing na ku inthok pa yai mang ba yai adum na thajarak matam dadi singru basna ki nachina na adugi mati yam le mi tarama banne Jesus Khristagi tungin ba matam na ki yum kai adu thudeki be mangan ki be nong mun ki be na ki yum ma mang ba yai adu singru basna le be yum kai ano adu Nahakki yum ne akhoi gi yum ne Jesus Christ gi tung inba matamda akhoi acha thak myam ni mang be adu singlup manungda mateng pang bagi pa akhoi acha thak marang kai le ari ihan han ba anu wan bagi singlup adu da x da koi pa ba oi ba tar gadi sebok sing adu makoi gi are lantum khuri mos no loine mak yon thoga thajab sing amadan koi chamin thak mina ki bang ak thajab sing na sing Taibangpalbagi mang ba khuding mak sing adu Esor na Taibangpalbagi adu lakada bu jukta adum pi ba Khristani akhoi amang ba kari amata leite akhoi ichilina ama mang ba matamda Khrista namasung Esor ichilina tara kun thra go chama adu lising myam pinabi local church singlu machada adu Taibangpalbagi oi ba singlu apum ba da Esorgi oi ba mak ina leibi khra ba imung apum ba da ichil inau ima ipa lan-thum marang kai ne khogi da magalai amang ba mata leite adu mang le khudi mosing je pap na maram organate Jesus Khristagi maram gidamak aduga mahaki maram gidamak Jesus Khristagi maram gidamak so apapa wapau ki maram gidamak mang bo oi gidabane aduga asimak ni mahang na Jesus Christana ina khum nupa aduda magi sargada lan-thum paibagi matang da hana haikido nak le jab lone mok yon tho aduga sargada lan-thum paina ba karmai Jesus Christ gi maram gi mausung apa buwa pau gi maram gi damak ta akhoi gi lan-thum akhoi gi thabak mang ba paisa mang ba ikai khumna ba mang ba izzat mang ba imung manung mang ba khuding maksing mang ba madam da akhoi mang de sarga da loina mak chetna marang kaina lei kari supangani adu phangkra ba khuding maksing sing se awa khang ba loina na minok maisa nang ba loina na adu close on the verse 29 30 ga
verse 29 ipa yawe adu verse 30 the ipa yaude karigidamakta maramdi aikoina karima chapter 11 park matam da Jesu Christ na magi sebok sing sida tambike de sarga de leiba aikoigi ipa na khoigi na pa na tambirakani meaning kari aikoina Taibangpalbagi ipa mang boy batar gasu Jesu Christ gi mingi da sarga gi ipa do aikoina khoigi ipa na pangse adu ko sarga gi ipa do mahut sinna ba Taibangpalba da mapa amatta leite has bising na sing asimang ni Jesu Christ na ngamusung ingon magi tung inba matamda kangani se adu agi wahang sini asigi bor khudimok sing musung asigi mana khudimok sing se nangamusung ngai ngasigi nomita phangdribra nahak phangdribra ngasigi nomita phangdribra ngasigi nomita Khristada mahana wasak piraba khudimok sing se ai khoi loina mak phangle asigi mana khone phangdaba kari amata leite Taibangpalbagi khoi imung manung phangi aseng bing manung Jesu Christ na mark panduk ahum da naina matam da kana ai gi maipa aigi ipagi ning matarib sing aigi mai pane singdu lekraba thajaba khudingmak sing Esorgi tung iliba Khristagi hype iliba khudingmak nangam sung aigi aseng bem manung ne akoi phangjibra phange akoi phangjibra kari amata leite loinamak phange Esorgi loinamak phange Khristagi verse 30 de Esorna Jesu Christ na wasak bigraba khudingmak sing ese Esor Ningthou leibak leiraba amoine phange adu betar di kari no khona ki gadorise kari no sing numitta nahakna kiris kari no sing numitta nahakna kiris verse 31 verse 28 verse 28 the Peter na napal na maglo na harke bo hay verse 29 30 get Jesu Christ na nolok hole Peter bo adu verse 31 asida nolok pakatana tana harau hanabagi wahay ni karino wahay da adu har ba Esorgi Ningthou leibaki law ne ahan mo kaya na kon boy gani adu akon ba na han bo gani kari mak se harau ni ngai musung nolok ngai or khoi da makta harau ni ngai yam nolok ningai ni maramdi Jesu Christ gi tung hin na lakraba thajaba khudingmak sing adu Esorgi mang da lepa matamda Khristagi mang da aiko anirakshuna lepa matamda aiko dagi hen arang ka bam mi kanam ta leiroi pastor ogera missionary ogera or member ogera pion ogera aiko dagi hen arang phom kanam ta leiroi loin mo Esorgi maja sing ne lepani chap manana khena ba amat leite karigidamakta harauba adu khoi nolok na bagi maram ne khoi pasa kar pai Taibangpalbada na muk na bagi sumaram leite adu khoi lone mane Esorgi mane khoi lone mak chap mane harau ba karigidamakta Jesu Christ gi tungin mena maram morakan dai khoi na tale ba sel sing han thabe yai apa ma thabak phangki debe yai imai pa na tam thorok pe yai kai le kan in thorok pe yai yum kai mang ki be yai phu be yai even si ki phau be yai Taibangpalba amasung samas ka man hingba ngam ki debe yai Taibangpalba gi miyeng dai khoi Khristagi tung thajbian in mana mara moraga aikoi mamai oina Taibangpalba sing singkhana kibe adu Esorgi mamang ne dekoi ahan basing karga mananga musung Jesu Christ bu kan bi mapu musung prabhu na thajaboi batar gadi nanga musung ai ahan ba mi sing ne aikoi maning da leb mis nate aikoi mamang leb mi sing now lo sila pa application hom patang lai ai ngonda telam na khoi yang mena wahang ani adu wahayama yan hamba di sini Nahakki punsigi saphanabagidamak nahak Ngasigi numitta karida ngajaribage Taibangpalbagi lan-thumda nattraga Khrista amugana Nahakki punsigi saphanabagidamak nahak Ngasigi numitta karida ngajaribage Taibangpalbagi lan-thumda nattraga Khrista. What are you relying on today for your life's security? Earthly wealth or Christ? Karamana kangani paisagi maringa chen mi sing hai ba ngasi numita asi wang sing sing pakum pise na yam to ai paisa pai boy batar ai paisa pai boy batar asi tawni adu tawni ada tawni adu gi wakhal nungai bagi wakhal yam to na khan mi moi bra paisa bu lei boy batar gi punsi nungai reni awa bu loina ma ko ani adu wakhal na yam to na khan bra adu kai guna singlup ta kathok boy batar ga de na kat pa matan na nahakki wakhal du kayam pi di yar du no hai bai wakhal lu khanbra nattraga na pukchel chauna Esorgi thogal gedama ai kayam pi bai ya pagi haina khan bagi wakhal ru na pi bra
Esor da piba matamda singnupta kathokpa matamda angka holaga pibra aduga atoba thajaba sing inausing awan ang lak matam nahakki phuri khawdi paisa lauthokan da piba adu nahakki damak yamna awaba mo oibra asigi thabak sima phangbo oiba targadi ai hak yarani asigi punsigi jaga sim yobo oiba targadi ai hak yarani adu mana khanbra kariba wahang sing adugi paukhum adu da hoi habi da nahakki paukhum oiba targadi nahakki punsina hojik laiba mafam sina khangera khangoi pamgera pamoigera lan-thumgi minambagi lakhatpa lengoi jingi marakna nahakna laiba hoji nahakki nakhong nama adu putharaga nahak lan-thumgi minambagi da puthaba horba mi amane hai badudagi paplik puning homagi mapalna Esor da thajaba Khristada thajaba punchida nahakla Mami Taibangpalbagi ba lan-thum amasung Taibangpalbagi ba mingset amasung panggal khudimok sing da ngajaba matamda kari oigani arikpa paisa da khata nate matamdasu aduga lausingdasu hiram khudimakta arikpa Esorgi damakta arikpa oini adudagi aigi da khanba oini See, relying upon earthly wealth will make you greedy, stingy, and self-serving and prideful. It always does that. Always. Mata moiba ta si ma pir di yare kaino si kharapi Sunday church kara di yare kaino atei di. This is what always does. Taibangpalbada leiba hiram khuding makta paisa da lan-thumda thajabagi maram. Adabu Khristada ngajaba matamdadi thamoi chawba ma ohengani matam paisa hiram khuding makta maramdi Esorgi pukchel chawba amasung Khristagi pukchel chawba adu cross ta mayek sengna uraga khangraba thajaba amatana maki matam amasung paisa kathokpada amasung thajaba silnaw singi damak awa khangmagi punsi Khristagi tung awa khangbagi punsi inbaduda liksinbagi punsi hingba oithokte Taibangpalbagi lan-thum khudimok sing di thabak oigera kari oi hiram khudimok sing paisa hiram khudimok sing ngai hak tangini loiba nai aduga themdo e aduga adugi aningba pam khudimok sing adu pap khudimok horakphamne Taibangpalbagi amukona Taibangpalbagi lan-thum amasung thabak amasung hiram khudimok sing mai pakpa khudimok sing adubu nungsiba adu pap khudimok horakphamne The love of all that is in the world, earthly wealth, fame and name and job and security is a root of all and mother of all sin and evil. But relying upon Christ is satisfying and it's joyful. Kanata ngajaribage ngasig numitta paisa da nang na tongli ba thabak tu da nangi panggal da nattraga Khristada karimu nga paisa da lan-thumda ngajariba amu oiba targadi puning hongo nahak luptharak liba mi amaga chap manai lan-thumda naku lakhatringai mamangda napu Khristagi lamna chingthokringai mamangda ahanba Timothy pandu ahum pada tarang adu nahakki damta khusel wahine 1 Timothy chapter 6 verse 10 ani subada disin ngasigi numitta nahakki wakhal adu kadaida tungduna leibage Khristagi tung inbagidamak nahakna mangkhraba nattraga mangdoriba du hena leibra nattraga nahakna phanglaba manasing adu hena nahakki wakhal tungduna leibra karamudana mangkhraba amsung mangba yabasing adu or phanglaba mana adu where is your mind dwelling on today where is your mind today what you have give up or will give up for following Christ or the reward that you have gained from Christ already which one What do you think most of the time? What? Karigman nahakki mit amasung wakhal adu karigman nang ay wakhal amasung mit ase
ihan han makari kaya mangkhraba kaya manggadriba adum khallaga asida matam loi piba oiba targadi ai parikhagi kamaina honagadiba asida loimak pithokiba oiba targadi ai paisa kayam tanduiba asiloi pithokiba oiba ta imung kamaina thakadiba asiloi pithokiba oiba targadi ai icasina kamaina togadiba adu wakhalon khuding maksina adum khallaga leiba oiba targadi aduga loina karigumba nahak ngasigi mita Jesu Khristi ki thajaba yaba sebo amone punchi hingda boy oiba ta targadi kari hidamakte no aina oidrisana wakhal adu le nahaki paukum adu le nahaki paukum nahaki mit amasung wakhal do ayamba matamda kaya mangkhare kaya mangani adum khallaga leibagi maramne adu nungsirbe chilena ya naku thagu chani ngasigi mita adu akhoi loina mak adu hai ai isamaki damakasni ꯑꯩꯈꯣꯏꯅ ꯃꯥꯡꯈ꯭ꯔꯕ ꯑꯃꯁꯨꯡ ꯃꯥꯡꯒꯗꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯋꯥꯈꯜ ꯍꯦꯟꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯅ ꯄꯤꯅꯕꯤꯔꯕ ꯃꯅꯥ ꯑꯃꯁꯨꯡ ꯊꯝꯂꯕ ꯑꯔꯥꯟ ꯈꯨꯕꯝ ꯑꯃꯁꯨꯡ ꯂꯣꯝꯅ ꯍꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯠꯇꯅ ꯋꯥꯈꯜ ꯇꯧꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯕ ꯈ꯭ꯔꯤꯁꯇꯗ ꯃꯔꯥꯡ ꯀꯥꯏꯕ ꯂꯟ-ꯊꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯠꯇꯅ ꯋꯥꯈꯜ ꯈꯟꯁꯦ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯅ ꯄꯥꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯀꯗꯥꯏꯗ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯟ-ꯊꯨꯝ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯇꯠꯇꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯟ-ꯊꯨꯝ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯂꯟ-ꯊꯨꯝ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯈ꯭ꯔꯤꯁꯇ ꯑꯔꯥꯟ ꯈꯨꯕꯝ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞ ꯏꯁꯣꯔꯒꯤ ꯃꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨꯅ ꯃꯇꯝ ꯍꯦꯟꯅ ꯄꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯀꯥꯜꯀꯨꯂꯦꯇꯤꯚ ꯑꯣꯏꯔꯕ ꯏꯁꯣꯔꯒꯤꯗꯃꯛꯇ ꯀꯠꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯥꯜꯀꯨꯂꯦꯇꯤꯚ ꯑꯣꯏꯔꯕ ꯑꯗꯨꯒ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯃꯇꯝ ꯄꯤꯕꯗꯨꯗ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯜ ꯑꯗꯨꯗ ꯋꯥꯈꯜ ꯇꯧꯕꯤꯌꯨ Behold Christ, His preciousness, and what He has done for you. Kariguma ko anisuba Korinthe nipan pabo oiba targadi haibi ina khunkraba Khrista aduna nang amasung ai na ina khunbo hena bugidamaki mahak lai bo rakhibani Paul Philippi pandu ahum pada taretekna tarama thoida magi Taibangpalbagi oiba lan-thum khuding mak nu thawe karigidamakta Khrista bu phangjana bagidamakta Mati pandu taram pada nipu mari dengan nipu teruk pau ul itu kerana Jesu Krista adu nupa aman magi lezab lan-thum loina mak yontho aga leiba mani amadune aduga lam amadune Kerana nahak mitpham adu paisa kayam watna phangba matam lairik pabagi matam kayam phangdaba aduna ngai kho tarokinu paisa exam sim lodri bawodi amma tawdri bawodi mapana mata thoi ai adum paraga dum leine haibi rakhinu ai adum ngamkhiroi thajaba chilna aduna haki punsoi batar nahakna chaliba lambi do aran ba lambi ne pap ki lambi ni sorgi aning ba punsi natte aduga nahakna isorna nangonda Khristagi tung inbagi maramna piraba yathang khudimok sing thugairaga naki exam nahaki mai pakre hana khali wakal adumok isorgi aning ba natte isorgi aning ba khuimok lonimok thugairaga paisa ena tangi hana khaliba naki wakal adumok isorgi aning ba lonimok thugairaga imunung thakna bhonariba naki wakal adumok aran ba wakal ne adu pap ne pungning hongbi Khristadi hingbi mahak ning thise Mangon na ngajaba mahaki apamane mahaki Ningthou leibak leikraba mipum khudimaki nahak hingba punsi du Esorgi aning ba punsi natte kanaba amata phangloi ningba kaibana pik thangani nahaki apangmagi mahai adu chainana chagani adubu Kristana kauriba mangonda yengjanaba mangonda ngajanaba mangonda pothajnaba asida yengjaba glonana ibungo mahana pinebiriba thaudang khudimak sing aduda thajaba glonana mahaki tungin bi treasure your true and imperishable wealth. This is my third thing. Treasure your true and imperishable wealth. Nahaki aseng amasung mang biadaba lan adubu chet na bayo. Karino to do? Khrista mahaki singlu aduga lomana deba punsi. Yesu Krista ki wahai nahaki lan thum leba mafamadu nahaki wakhal lei hai na hai. Karima singlu basa nahaki aseng ba lan amo oiba target nahak singlu kidamak da kiam tanu wakhal kan bagina ngamasungay. Tasingnamaki Gospel Community Church and Nahakki mungunungla. Asing Khristagi igi mapalna aigidamakta pinabiraba asing ba imung manungne aduna thajaba. Asinaki imung ni haiba nak chawthokjaba. Imung oiba taragadi kathokpa galone ba thogol tawgi punsido hingbra. Thajaba yana amasung naki matam sing pibagi mapalna singlupta. Kariguma sin nang amasung imung manung oiba taragadi pukchel chawna matam bigini singlupta
Pukchel chow na khoi lei jabadu de khoi kathokani pukchel chow na singum chakot na bagi damak thonagani pukchel chow na thaja bisil na sung mateng pangani pukchel chow na kosinup kisil na sing damak prathna tawgani pukchel chow na sinup ki damak khoi haijagani pukchel chow na sinup ki mi ne haibado mi sing mang utkani adu nangam sungai punsi oibra nahakki punsingai ngasig numitta adu oibra singlup ase nahakki damak isona pine bir manan hen nahak thajabra Khristada adu hom subda ai khoigi lo manai de punsi lo manai de punsi mang loi khoigi ai khoi de han tha banai ro Khristabu thajaba khudingma asibi dagi ahing wada lan thok laba mi sing thajaba jila naw sing nakhoi bo si punsi asida amukhan thogo cheri Khristagi wahai sigi mapala ai khoi da mang jaba ma thalaite taibang pamba da mangkhraba khudimak sing du ai khoi na Khristadagi phangle aduga amuk su soidana phangani marang kaina kana dun han ngajaribage ngasigi numitta Khristada ngajase karigam tang nang na ko yam toina khan wakhal Esor na Khristada pina birba mana adu hena ko wakhal tos aduga mang ba yadaba musum loiba naidaba mamal naidaba khudol singa se ko che na paiduna thamse maramdi ai khoi mioi bagi pangal na changba ngamdaba ningthou leibak aduda Esorgi mapa na changlaba thajaba ai khoi singe we are in the kingdom of God which is impossible for man but made impossible for us by God through Christ. So may we live for Christ. May we follow Christ faithfully for His glory. Magi matik magagidamak Khristagi tungin basing ai khoi wis pranatos. Esor ai khoi na naki tungin ba matam da thajadana tungin ba matam singagidamak da khoi bu kokpi Thagachari nahakna ki aning ba khoi na ki wahai gi pala mek sing utpi musung takpi ba sigidama bai khoi asing pungning hong ba pina bi Prabhu ai khoi na tali ba sandal mi da ahong pura ka do ba mathau ta ba oi ba tar gi ai khoi isa isa da pi ba matam khudimak sing sta ahong ba pura ka do ba oi ba tar gi Prabhu khudimak sing tau ba ai khoi bu ai hak bu mateng pang bi Prabhu ai khoi mang ba nai dra ba lan-thumda sa wakhal tatana leibage gi mapang nahakki da makta Khristada pamba matungin du injab da khoi mateng pang bi na pham da gi ni sir Khristagi hen ba khoi lan-thumda ma thalaite Taibangpalbagi Ningthou bagi mahot pudi Khristada phangjaban hena phai marni Taibangpalbagi Ningthou oiraga Khristada yauduna sibadagi de Taibangpalbagi minai oiraga Khristada phangjaban hena phai maramdi mangonda lomba naida punsi le ai khoi bu mateng pangbi Yesu Khristagi ngai ni jeribani amen